ꯄꯥꯝꯗꯕ ꯃꯊꯦꯜ ꯆꯥꯔꯕꯁꯨ ꯃꯍꯥꯎ ꯂꯩꯔꯣꯏ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯏꯐꯝꯗ ꯃꯊꯦꯜ ꯑꯗꯨꯒꯤ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯔꯛꯂꯕꯗ ꯀꯔꯝ ꯑꯩꯅ ꯈꯨꯗꯣꯜ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯒꯅꯤ? ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯄꯥꯝꯗꯕꯅꯤ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯁꯨꯛꯐꯥꯎ ꯐꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯛꯄꯗ ꯌꯥꯅꯤꯡꯕ ꯐꯥꯎꯒꯗ꯭ꯔꯥ? ꯐꯥꯎꯔꯣꯏ, ꯌꯥꯅꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯁꯨ ꯄꯣꯛꯂꯣꯏ꯫ ꯊꯃꯣꯏꯗ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ, ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ, ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗ ꯇꯠꯇꯅ ꯀꯥꯏꯍꯧꯔꯔꯤꯕ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯇꯠꯇꯅ ꯀꯌꯥꯔꯛꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ꯫ ꯐꯖꯕ ꯋꯥꯍꯩꯅ ꯌꯥꯔꯣꯏ ꯉꯝꯂꯣꯏ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯐꯥꯎ ꯍꯟꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ, ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯇꯠꯇꯅ ꯍꯥꯏꯔꯔꯦ ꯃꯐꯝꯗ꯫ ꯑꯊꯤꯕ ꯋꯥꯍꯩꯅ ꯃꯤꯆꯩ ꯑꯣꯏꯅ ꯆꯩꯔꯕꯁꯨ ꯅꯨꯄꯤꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯣꯜꯁꯅꯥ ꯇꯁꯦꯡꯅ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯕꯨ ꯃꯥꯒꯤ ꯑꯣꯏꯖꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕ ꯃꯗꯨꯈꯛꯅ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯆꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯈꯪꯗꯕꯤꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯕꯅꯤ, ꯐꯣꯡꯂꯕꯅꯤ ꯑꯄꯥꯝꯕꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯃꯛ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯃꯁꯥꯗꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯃꯌꯣꯜꯁꯅꯥꯒꯤ ꯃꯃꯥꯏꯃꯛꯇ ꯁꯥꯄꯨ ꯀꯟꯅ ꯊꯥꯔꯛꯄ ꯆꯦ ꯃꯇꯨꯝ ꯑꯗꯨꯅ ꯃꯌꯣꯜꯁꯅꯥꯒꯤ ꯃꯃꯥꯏꯃꯛꯇꯗ ꯑꯗꯨꯃꯛ ꯄꯥꯜꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯁꯥꯎꯅ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯑꯁꯨꯛ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯁꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯃꯥꯏꯗꯨꯕꯨ ꯁꯎꯟꯅ ꯀꯨꯞꯄ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯅꯁꯥꯁꯤ ꯅꯁꯥꯗꯒꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯣ?" ꯃꯌꯣꯜꯁꯅꯥ ꯃꯃꯥꯏ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯛꯂꯦ꯫ ꯃꯤꯁꯅꯥꯒ ꯄ꯭ꯔꯦꯃꯤꯒꯗꯨꯁꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯀꯤꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯀꯌꯥꯔꯛꯅꯣ? ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯣ? ꯑꯩꯅ ꯅꯪ ꯍꯩꯅꯗꯦ, ꯂꯣꯏꯅꯕ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯅꯠꯇꯦ, ꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯅꯩꯔꯣ ꯅꯪ? ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯔꯣ?" ꯄꯥꯔꯤꯒ ꯃꯍꯦꯟꯒꯗꯨꯁꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯕꯨ ꯐꯥꯊꯕ ꯃꯇꯧꯗ ꯃꯁꯥꯗ ꯄꯥꯏꯗꯨꯅ, "ꯏꯇꯥꯎ, ꯌꯥꯔꯤꯁꯦ, ꯅꯪ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯐꯠꯇꯦ." ꯄꯨꯝꯍꯦꯟꯕ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ, "ꯀꯩꯒꯤ ꯐꯠꯇꯕꯅꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯃꯥ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯐꯥꯎ ꯄꯦꯜꯂꯣꯏꯗꯕꯅꯤ." ꯄꯨꯝꯍꯦꯟꯕ ꯃꯌꯣꯜꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯇꯧꯉꯝꯕꯤ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ꯫ ꯏꯀꯥꯏ ꯈꯪꯗꯕ ꯅꯇꯧꯗꯣ ꯎꯍꯜꯂꯛꯀꯅꯨ꯫ ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ." ꯃꯌꯣꯜꯁꯅꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯈꯥꯡꯂꯦ ꯀꯞꯇꯨꯅ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯦꯠꯂꯤꯕ ꯀꯣꯂꯦꯖꯀꯤ ꯐꯅꯦꯛꯇꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ ꯃꯌꯣꯜꯁꯅꯥꯒꯤ ꯃꯇꯧꯗ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒꯗꯨꯁꯨ ꯇꯨꯃꯤꯟ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯃꯗ ꯂꯩꯔꯛꯏ꯫ "ꯅꯪꯒꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯅꯇꯧꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ." ꯃꯌꯣꯜꯁꯅꯥ ꯇꯞꯂꯞꯅ ꯍꯟꯗꯛꯃꯨꯛꯇꯤ, "ꯅꯍꯦꯟ, ꯅꯠꯇꯦ. ꯑꯩ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯦꯝꯅꯕꯁꯨ ꯅꯠꯇꯦ. ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ." ꯃꯌꯣꯜꯁꯅꯥꯒꯤ ꯋꯥꯗꯨ ꯂꯣꯏꯍꯟꯗ ꯄꯨꯝꯍꯦꯟꯕꯗ ꯈꯣꯟꯖꯦꯜꯗꯨ ꯂꯥꯎꯈꯠꯂꯛꯂꯒ, "ꯑꯩ ꯇꯥꯅꯤꯡꯗꯦ, ꯇꯥꯕ ꯄꯥꯝꯗꯦ, ꯑꯗꯨ ꯑꯗꯥ ꯅꯪꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯩꯉꯣꯟꯗ ꯃꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯑꯩꯉꯣꯟda ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯐꯣꯡꯂꯒ ꯑꯩꯅ ꯌꯥꯕꯤꯔꯅꯤ, ꯌꯥꯔꯅꯤ ꯁꯤꯔꯣ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯜꯂꯤꯁꯦ? ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯛꯄ ꯑꯄꯥꯝꯕ ꯄꯣꯛꯂꯛꯄ ꯍꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯣꯏꯊꯣꯛꯇꯕꯅꯤ, ꯁꯤꯃꯗꯤ ꯈꯪꯉꯨ꯫ ꯅꯪ ꯈꯪꯖꯤꯜꯂꯨ, ꯅꯪꯒꯤ ꯅꯀꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ?" "ꯇꯥꯍꯦꯟ." ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯣꯜꯁꯅꯥꯗ ꯃꯃꯤꯠꯇꯨ ꯌꯥꯝ ꯈꯥꯅ ꯌꯦꯡꯂꯛꯂꯒ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ, ꯃꯇꯨꯡ ꯑꯃꯨꯛꯀ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯒꯤ ꯅꯇꯧ ꯇꯧꯉꯝꯕꯤ ꯑꯣꯏꯒꯦ ꯍꯣꯠꯅꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯅ ꯍꯦꯟꯃꯜꯂꯛꯂꯕꯗꯤ ꯑꯩ ꯐꯥꯊꯕ ꯉꯝꯂꯛꯂꯣꯏ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯝ ꯑꯔꯥꯏ ꯑꯃꯠꯇ ꯈꯪꯂꯛꯑꯣꯏ, ꯁꯤꯃꯗꯤ ꯈꯪꯉꯨ." ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯐꯠ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯣꯜꯁꯅꯥꯗꯣ ꯄꯤꯔꯥꯡꯂꯛꯇ ꯄꯨꯝꯍꯦꯟꯕꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯅ ꯇꯞꯅ ꯃꯌꯣꯜꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯃꯌꯣꯜꯁꯅꯥ, ꯅꯪ ꯌꯥꯔꯗꯤ ꯇꯣꯛꯂꯨꯗ. ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯗꯣ ꯇꯣꯛꯂꯣ. ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯁꯣꯏꯗꯅ
ꯃꯥꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈ꯭ꯔꯕꯗꯤ ꯑꯐꯕꯗ ꯈꯪꯂꯛꯑꯣꯏ, ꯁꯣꯏꯗꯅ ꯈꯪꯂꯛꯑꯣꯏ꯫ ꯄ꯭ꯔꯦꯃꯤ, ꯃꯤꯁꯅꯥꯁꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯇꯁꯦꯡꯅ ꯃꯌꯨꯜꯁꯅꯥ, ꯅꯪ ꯗꯥꯄꯨꯝ ꯍꯦꯟꯕꯗ ꯑꯁꯥ ꯊꯝꯂꯨꯔꯅꯨ ꯑꯃꯨꯛ ꯍꯟꯅ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯣꯜꯍꯟꯕ ꯉꯝꯂꯔꯣꯏ, ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯪꯅ꯫ ꯃꯌꯨꯜꯁꯅꯥꯗꯣ ꯃꯄꯤ ꯄꯨꯞ ꯇꯥꯔꯛꯂꯤ꯫ ꯃꯌꯨꯜꯁꯅꯥꯕꯨ ꯆꯤꯡꯂꯒ ꯇꯞꯅ ꯄꯨꯔꯛꯂꯒ ꯐꯝꯅꯕ ꯂꯩꯔꯤꯕꯗꯨꯗ ꯐꯝꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯅ ꯃꯌꯨꯜꯁꯅꯥ ꯀꯞꯇꯨꯅ, ꯑꯩꯁꯦ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯕꯤꯍꯩꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯃꯤꯁꯅꯥ? ꯄ꯭ꯔꯦꯃꯤ, ꯑꯩꯁꯦ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯔꯗ꯭ꯔꯥ? ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯏꯆꯦꯜꯁꯤꯅ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯗ ꯐꯣꯡꯖꯕꯗ ꯑꯊꯤꯡꯕ ꯊꯝꯕꯤ ꯌꯥꯕꯤꯗꯦ꯫ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ? ꯇꯝꯂꯝꯂꯔꯣꯏꯗ꯭ꯔꯥ ꯂꯥꯏꯕꯛꯇ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ? ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤ, ꯗꯥꯄꯨꯝ ꯍꯦꯟꯕꯕꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯗꯥꯍꯦꯟ ꯅꯨꯡꯁꯤꯔꯤꯕꯗꯣ, ꯃꯗꯨꯗꯒꯤ ꯆꯥꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯨꯡꯁꯤ, ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤꯌꯦ ꯄ꯭ꯔꯦꯃꯤ꯫ ꯃꯌꯨꯜꯁꯅꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯔꯛꯂꯤ꯫ ꯀꯞꯂꯤꯕ ꯃꯇꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ, ꯃꯌꯨꯜꯁꯅꯥ, ꯁꯤ ꯀꯞꯂꯅꯨ, ꯅꯨꯡꯁꯤꯕꯕꯨ ꯃꯥꯈꯛ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯅꯨꯡꯁꯤꯕ ꯌꯥꯝꯃꯤ, ꯅꯪ ꯑꯗꯨꯒꯤꯗꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯅꯁꯥꯗ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯃꯌꯨꯜꯁꯅꯥ, ꯅꯪ ꯗꯥꯄꯨꯝ ꯍꯦꯟꯕ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯁꯤꯕ ꯇꯝꯁꯦ, ꯅꯨꯡꯁꯤꯕ ꯍꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯌꯨꯜꯁꯅꯥꯅ, ꯑꯣꯏꯊꯣꯛꯂꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯗꯥꯍꯦꯟ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯄ꯭ꯔꯦꯃꯤ꯫ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯤ꯫ ꯃꯌꯨꯜꯁꯅꯥ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥ ꯑꯅꯤ ꯈꯨꯁꯤꯒ ꯌꯥꯏꯍꯦꯟꯕꯤꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯦꯞꯂꯛꯄꯗꯣ꯫ ꯃꯌꯨꯜꯁꯅꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯃꯇꯧꯗꯨꯗ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒꯗꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯌꯨꯜꯁꯅꯥꯁꯨ ꯍꯥꯏꯔꯞ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯁꯤ ꯃꯌꯨꯜꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯥꯝ ꯍꯩꯅꯤꯡꯗꯕ ꯁꯛ ꯀꯥꯛꯂꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯂꯨꯁꯤꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ? ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅ ꯇꯧꯉꯝꯕꯤ ꯀꯥꯏꯅ ꯎꯈꯠꯂꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯅ ꯍꯟꯖꯤꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯃꯌꯨꯜꯁꯅꯥ? ꯃꯌꯨꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯈꯨꯝꯗ꯫ ꯈꯨꯝꯃꯨ, ꯇꯨꯃꯤꯟ ꯂꯩꯈꯤꯅꯨ ꯅꯆꯤꯟꯗꯣ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒ ꯗꯥꯄꯨꯝ ꯍꯦꯟꯕꯒꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯈꯨꯔꯧ ꯑꯣꯏꯔꯤꯕ, ꯃꯤꯊꯤꯟꯒꯥꯏ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯤꯁꯦ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯌꯨꯜꯁꯅꯥ? ꯃꯌꯨꯜꯁꯅꯥꯗꯣ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ, ꯏꯆꯦ, ꯂꯨꯁꯤꯅ ꯈꯣꯟꯖꯦꯜꯗ ꯋꯥꯡꯅ ꯑꯗꯨꯃꯛ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥꯕꯨ ꯑꯗꯨꯛ ꯆꯣꯞꯅ ꯀꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯔꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯅꯨꯄꯥ꯫ ꯑꯗꯨꯅ ꯅꯪꯅ ꯐꯥꯎꯔꯤꯕ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯌꯥꯗꯦ, ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯆꯠꯅꯔꯣꯏꯗꯕ ꯋꯥꯈꯜꯗꯨꯗꯤ ꯅꯪ ꯈꯟꯗꯕꯅ ꯐꯒꯅꯤ ꯈꯜꯂꯤ, ꯐꯁꯨ ꯐꯗꯣꯏꯅꯤ꯫ ꯃꯌꯨꯜꯁꯅꯥ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛ ꯁꯦꯡꯅ ꯊꯧꯅꯥ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯁꯨꯝ ꯑꯩ ꯌꯦꯡꯕꯤꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯝ ꯅꯋꯥꯡꯂꯒ ꯂꯥꯛꯏ꯫ ꯏꯊꯛ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯌꯨꯜꯁꯅꯥ ꯇꯞꯅ ꯀꯞꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯁꯨ ꯏꯆꯦꯅ ꯗꯥꯄꯨꯝ ꯍꯦꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕꯗꯣ ꯄꯣꯛꯂꯨꯕꯅꯤ, ꯐꯥꯎꯔꯨꯕꯅꯤ꯫ ꯑꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯏꯆꯦ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯤ ꯇꯧꯁꯤꯟꯅꯕꯤꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯉꯥꯡꯂꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯏꯆꯦ, ꯍꯥꯏꯔꯤꯕꯁꯤꯅꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯅꯪ ꯁꯤꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯗꯥꯍꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯂꯨꯁꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯇꯥ ꯂꯣꯏꯅꯔꯛꯂꯤꯕꯤ ꯑꯅꯤ ꯑꯃꯗꯤ ꯃꯌꯨꯜꯁꯅꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯅꯁꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯇꯨꯃꯤꯟꯅ꯫ ꯃꯌꯨꯜꯁꯅꯥ ꯇꯞꯂꯤ ꯈꯣꯟꯖꯦꯜꯗꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯏꯆꯦ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯉꯁꯤ ꯅꯨꯡꯁꯤꯔꯒ ꯍꯌꯦꯡꯗꯒꯤꯗꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯔꯝ ꯍꯦꯛꯇ ꯂꯥꯏꯅ ꯀꯥꯎꯊꯣꯛꯀꯅꯤ?
ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯁꯥꯝꯈꯤꯕ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ? ꯑꯉꯥꯡꯕꯤ ꯉꯝꯕꯤ ꯇꯧꯉꯝꯕꯤ, ꯅꯪꯒꯤ ꯄꯥꯈꯨꯝ ꯋꯥꯠꯇꯕ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦ. ꯅꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ? ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯃꯌꯣꯜꯁꯅꯥ ꯈꯨꯝꯂꯛꯇ꯭ꯔꯤ ꯄ꯭ꯔꯦꯃꯤꯅ ꯇꯞꯅ. ꯏꯆꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯏꯪꯅ ꯉꯥꯡꯅꯁꯤꯕ. ꯀꯣꯂꯦꯖ ꯃꯅꯨꯡꯅꯤꯅ ꯃꯤ ꯄꯨꯡꯅ ꯇꯥꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ. ꯂꯨꯁꯤꯅ ꯁꯠ. ꯑꯩꯅ ꯏꯪꯗꯅ ꯉꯥꯡꯅꯕꯗꯤ ꯀꯅꯥꯅ ꯍꯣꯠꯅꯒꯦ? ꯀꯅꯥꯅ ꯁꯤꯜꯂꯛꯀꯦ? ꯅꯪꯒꯤ ꯅꯇꯥ ꯇꯧꯉꯝꯕꯤ ꯅꯨꯄꯥ ꯄꯥꯝꯃꯤꯁꯤꯅ ꯇꯧꯔꯛꯄ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯇꯨꯃꯤꯟ ꯂꯩꯈꯤ ꯄ꯭ꯔꯦꯃꯤꯁꯨ ꯃꯇꯥꯡꯗꯨꯗ ꯈꯨꯁꯤꯅ ꯁꯠ. ꯅꯣꯏꯁꯨꯅꯤ. ꯅꯣꯏꯒꯤ ꯅꯇꯥꯁꯦ ꯈꯔ ꯊꯦꯝꯅꯧ ꯇꯧꯔꯒ ꯐꯥꯖꯤꯜꯂꯨ ꯊꯦꯝꯖꯤꯜꯂꯨ. ꯆꯒꯠ ꯆꯒꯠ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯌꯨꯀꯣ, ꯌꯦꯜꯍꯜꯂꯛꯀꯅꯨ. ꯈꯨꯁꯤꯒꯤ ꯋꯥꯍꯩꯗꯨ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ. ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯣꯏꯅ ꯂꯩꯅꯈꯤ. ꯂꯨꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯨꯕꯠ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯔꯦ, ꯁꯤꯗꯒꯤꯗꯤ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯅꯔꯣꯏꯁꯤ. ꯑꯩꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯏꯇꯧ ꯀꯌꯥ ꯑꯃ ꯂꯩ. ꯑꯗꯨꯁꯤꯡꯗꯨꯁꯨ ꯎꯠꯊꯣꯛꯅꯤꯡꯗꯦ. ꯑꯗꯨꯅ ꯅꯁꯥꯅ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯒ ꯄꯨꯝꯍꯦꯟꯕꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯧ. ꯅꯁꯥꯅ ꯍꯣꯠꯅꯖꯧ. ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯜꯂꯛꯀꯅꯨ. ꯊꯣꯛꯍꯟꯒꯦ ꯇꯧꯔꯛꯂꯕ, ꯍꯦꯛ ꯊꯣꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯑꯩꯕꯨ ꯋꯥꯔꯧꯔꯛꯀꯅꯨ ꯃꯌꯣꯜꯁꯅꯥ. ꯑꯃꯨꯛ ꯂꯨꯁꯤ ꯃꯌꯣꯜꯁꯅꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ. ꯅꯣꯏ ꯑꯅꯤꯅꯁꯨ ꯅꯪꯒꯤ ꯅꯇꯥ ꯇꯧꯉꯝꯕꯤꯁꯦ ꯊꯦꯝꯃꯨ, ꯆꯒꯠ ꯆꯒꯠ ꯇꯧꯔꯛꯀꯅꯨ. ꯑꯩ ꯋꯥ ꯍꯥꯏꯅꯕꯁꯨ ꯌꯥꯝ ꯇꯜꯂꯤ. ꯑꯔꯣꯏꯕ ꯑꯣꯏꯒꯤ ꯉꯁꯤꯅ. ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯌꯨ. ꯑꯣꯏꯔꯣꯏꯗꯕ ꯄꯨꯛꯅꯤꯡꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯏꯄꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯨꯞꯅꯕ ꯍꯣꯠꯅꯒꯅꯨ ꯍꯥꯏꯌꯨ. ꯉꯁꯤꯗꯤ ꯌꯧꯔꯒꯦ ꯑꯩꯈꯣꯏ. ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯒꯝ ꯒꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯆꯠꯈ꯭ꯔꯦ. ꯂꯨꯁꯤꯅ ꯆꯠꯈꯤꯕꯗ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯏꯟꯅ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯤꯁꯅꯥꯅ ꯇꯞꯅ, ꯃꯌꯣꯜꯁꯅꯥ, ꯅꯪ ꯗꯥ ꯄꯨꯝꯍꯦꯟꯕꯗ ꯌꯦꯠꯂꯅꯨ. ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯁꯤꯗꯒꯤ ꯂꯦꯞꯂꯨ. ꯅꯪ ꯂꯦꯞꯂꯨ ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ. ꯃꯔꯛꯇꯨꯗ ꯄ꯭ꯔꯦꯃꯤꯅꯕꯨ, ꯑꯁꯨꯛ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯍꯟꯒꯗꯕꯁꯨ ꯅꯠꯇꯦ ꯃꯌꯣꯜꯁꯅꯥ. ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯂꯁꯦ, ꯈꯟꯗꯅꯕ ꯍꯣꯠꯅꯔꯁꯦ. ꯋꯥꯈꯜꯗꯣ, ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯣ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥꯗꯣ ꯍꯦꯛ ꯍꯦꯛ ꯇꯧꯅ ꯀꯞꯊꯣꯔꯛꯂꯤ ꯃꯊꯟꯅꯇ. ꯑꯗꯨꯒ, ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯣꯏꯕꯒꯤꯔꯣ ꯑꯌꯦꯠꯄ ꯑꯄꯟꯕ ꯆꯥꯕ ꯆꯥꯕ ꯄꯤꯔꯤꯕ? ꯑꯩꯅ ꯃꯥꯕꯨ ꯀꯔꯝ ꯀꯥꯎꯅꯤ, ꯀꯔꯝ ꯅꯥꯍꯦꯟꯕ ꯅꯨꯡꯁꯤꯗꯕ ꯉꯝꯅꯤ? ꯑꯩ ꯈꯪꯗꯦ. ꯑꯩ ꯉꯝꯃꯣꯏ ꯗꯥ ꯄꯨꯝꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯗꯕꯗꯤ. ꯑꯩ ꯉꯝꯂꯣꯏꯌꯦ ꯄ꯭ꯔꯦꯃꯤ, ꯃꯤꯁꯅꯥ. ꯃꯤꯁꯅꯥꯅ ꯃꯌꯣꯜꯁꯅꯥꯕꯨ ꯇꯞꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯁꯥꯗ ꯉꯥꯊꯍꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯨꯗꯤꯡꯃꯛ ꯇꯝꯂꯒ ꯍꯩꯇꯕ ꯂꯩꯇꯕꯅꯤ. ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏꯗꯧꯕ ꯂꯝꯕꯤ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯍꯟꯖꯤꯟꯅ ꯊꯧꯅꯥ ꯐꯕꯤ ꯑꯃꯒꯨꯝ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯨꯔꯅꯨ. ꯃꯌꯣꯜꯁꯅꯥ, ꯅꯪ ꯍꯣꯠꯅꯔꯨꯔꯅꯨ. ꯅꯪꯅ ꯃꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯠꯂꯕꯁꯨ ꯀꯥꯟꯅꯐꯝ ꯂꯩꯔꯔꯣꯏ. ꯃꯍꯩ ꯐꯪꯂꯔꯣꯏ ꯃꯗꯨꯒꯤ. ꯃꯤꯁꯅꯥ. ꯑꯗꯨꯅ ꯅꯪ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯔꯨꯔꯅꯨ. ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ. ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯅꯨ. ꯃꯌꯣꯜꯁꯅꯥ, ꯅꯨꯡꯁꯤꯔꯨꯔꯅꯨ. ꯃꯌꯣꯜꯁꯅꯥꯗꯣ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯂꯛꯂꯤ ꯃꯤꯁꯅꯥꯗ ꯀꯣꯟꯁꯤꯟꯗꯨꯅ. ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯃꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ. ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯃꯤꯁꯅꯥ. ꯄ꯭ꯔꯦꯃꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯐꯝꯗꯒꯤ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯪꯗꯅ ꯂꯩꯈꯤꯕ ꯑꯣꯏꯔꯗ꯭ꯔꯥ? ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯂꯦꯝꯅ ꯃꯥꯡꯕꯗ ꯇꯥꯔꯗ꯭ꯔꯥ? ꯃꯌꯣꯜꯁꯅꯥ. ꯃꯌꯣꯜꯁꯅꯥ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯤ. ꯃꯌꯣꯜꯁꯅꯥꯒꯤ ꯃꯇꯧꯗ ꯃꯥꯒꯤ ꯆꯥꯟꯅꯕꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯀꯞꯅꯤꯡꯕ ꯈꯪꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯃꯌꯣꯜꯁꯅꯥꯕꯨ ꯊꯦꯝꯕꯤꯔꯤ. ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯐꯥꯊꯕꯤꯔꯤ. ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯨꯔꯕ ꯃꯇꯨꯡ ꯃꯪꯂꯥꯟꯒꯤ ꯅꯠꯇ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯁꯤ. ꯃꯌꯣꯜꯁꯅꯥ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ. ꯄꯨꯝꯍꯦꯟꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯖꯣꯒꯤꯡ ꯆꯦꯟꯕ ꯊꯣꯛꯈ꯭ꯔꯦ. ꯃꯌꯣꯜꯁꯅꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ. ꯏꯟꯗꯨꯅ ꯃꯃꯧꯗ, ꯏꯃꯧ ꯏꯕꯦꯝꯃ, ꯃꯌꯣꯜꯁꯅꯥꯅ, ꯏꯃꯥ, ꯗꯥ
ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯕ ꯅꯪꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄꯗ ꯂꯣꯏꯔꯒ ꯏꯃꯥꯒ ꯋꯥꯔꯤ ꯈꯤꯇ ꯁꯥꯁꯤꯀꯣ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯂꯒ ꯂꯩꯔꯝꯒꯦ ꯃꯌꯣꯜ ꯁꯅꯥꯁꯨ ꯇꯞꯂꯤ ꯍꯣꯏ ꯏꯃꯥ ꯐꯅꯤ ꯊꯥꯟꯗꯣꯛꯂꯨꯔꯣ ꯍꯥꯟꯅ ꯗꯨꯛ ꯊꯥꯎꯃꯩꯗꯣ ꯃꯌꯣꯜ ꯁꯅꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯤꯁꯦꯡ ꯈꯣꯡꯈ꯭ꯔꯦ ꯗꯨꯛ ꯊꯥꯕꯗ ꯁꯦꯠꯅꯕ ꯊꯝꯕꯗꯣ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯃꯌꯣꯜ ꯁꯅꯥ ꯗꯨꯛ ꯀꯠꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯦ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯂꯛꯂꯒ ꯊꯝꯂꯔꯦ ꯄꯣꯠꯂꯝꯁꯤꯡꯗꯨ ꯇꯨꯜꯁꯤꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯊꯝꯂꯔꯦ ꯃꯩꯈꯦꯠꯇꯨꯅ ꯇꯧꯔꯒ ꯗꯨꯛ ꯀꯦꯟꯗꯜꯁꯤꯡꯗꯨ ꯃꯩ ꯁꯨꯗꯨꯅ ꯆꯝꯈꯠꯂꯕ ꯃꯇꯨꯡ ꯃꯌꯣꯜ ꯁꯅꯥꯗꯣ ꯏꯟꯊꯤꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯈꯨꯔꯨꯝꯂꯛꯂꯦ ꯃꯇꯥꯡ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯆꯥꯅꯅ ꯄꯨꯝꯍꯦꯟꯕꯅ ꯒꯦꯠꯇꯒꯤ ꯖꯣꯒꯤꯡ ꯍꯜꯂꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯎꯔꯨꯏ ꯃꯌꯣꯜ ꯁꯅꯥꯅ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯃꯁꯨꯃꯥꯡꯃꯛꯇꯗ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯝꯇ ꯐꯥꯎꯗꯦ ꯌꯦꯡꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ ꯑꯗꯨꯕꯨ ꯑꯁꯤꯃꯈꯛꯇꯤ ꯁꯣꯜꯂꯛꯏ ꯑꯁꯨꯛ ꯇꯧꯁꯤꯟꯅꯕ ꯄꯨꯝꯍꯦꯟꯕ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯒ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯜꯂꯛꯂꯨꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯊꯨꯅ ꯌꯥꯡꯅ ꯄꯨꯝꯍꯦꯟꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯌꯣꯜ ꯁꯅꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯒ ꯊꯝꯂꯤꯕ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯦ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯥꯎꯈꯥꯏꯕꯒꯤ ꯃꯈꯣꯜꯗ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯂꯒ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯄꯨꯝꯍꯦꯟꯕꯅ ꯅꯪꯉꯣꯟꯗ ꯁꯤ ꯀꯅꯥ ꯇꯧ ꯍꯥꯏ ꯅꯪꯅ ꯁꯤ ꯇꯧꯕꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯕꯒꯦ ꯍꯥ ꯃꯌꯣꯜ ꯁꯅꯥꯅ ꯇꯤꯡꯒꯛ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯑꯗꯨꯃꯛ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯄꯨꯝꯍꯦꯟꯕ ꯁꯥꯎꯅ ꯑꯗꯨꯛ ꯇꯧꯁꯤꯟꯅꯕ ꯍꯩꯕꯤ ꯅꯇꯥꯠ ꯍꯩꯕꯤ ꯅꯪꯒꯤ ꯂꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯏꯁꯥꯕꯨ ꯃꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯁꯥꯒꯩꯁꯤ ꯐꯥꯎꯕ ꯃꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯀꯩꯅꯣ ꯗꯥꯍꯦꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯅꯪꯅ ꯁꯥꯒꯩꯁꯤꯒꯤ ꯁꯦꯡꯂꯕ ꯏꯁꯣꯔꯗ ꯅꯇꯥꯠ ꯇꯧꯁꯤꯟꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯆꯤꯟꯅꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯑꯣꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪꯗꯤ ꯇꯧ ꯉꯝꯃꯤꯅꯤ ꯈꯗ꯭ꯔꯛ ꯍꯩꯕꯤꯅꯤ ꯑꯗꯨꯅ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯁꯥꯒꯩꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯂꯥꯡ ꯊꯥꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯗꯥꯍꯦꯟ ꯇꯧꯁꯤꯟꯅꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯈꯤꯕꯤ ꯅꯪꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯇꯧꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛꯅ ꯄꯨꯟꯁꯤꯗꯣ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯂꯣꯏꯍꯟꯈꯤꯕ ꯃꯌꯣꯜ ꯁꯅꯥꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯟꯁꯤꯜꯂꯛꯂꯦ ꯇꯞꯅ ꯑꯩꯒꯤ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯆꯨꯗꯨꯅ ꯅꯪꯕꯨꯗꯤ ꯈꯛ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯩꯅ ꯁꯨꯛꯂꯩ ꯂꯩꯍꯜꯂꯣꯏ ꯁꯤꯃꯗꯤ ꯈꯪꯖꯧꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯃꯍꯥꯎ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯇꯣ ꯅꯪ ꯅꯣꯛꯄ ꯐꯪꯕ꯭ꯔ ꯌꯦꯡꯉꯣ ꯅꯪ ꯅꯃꯤꯠ ꯇꯤꯠꯅ ꯌꯦꯡꯉꯣ ꯃꯤꯊꯤꯟ ꯀꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯌꯣꯜ ꯁꯅꯥ ꯃꯈꯨꯠꯇꯨꯅ ꯐꯤꯖꯤꯗꯨ ꯆꯦꯠꯅ ꯇꯥꯁꯤꯟ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯛꯏ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯑꯣ ꯍꯥꯏꯕꯁꯨ ꯃꯌꯥꯈꯤꯗ꯭ꯔꯦ ꯉꯝꯈꯤꯗ꯭ꯔꯦ ꯃꯄꯥꯟ ꯁꯣꯝꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈꯤꯕꯗꯨꯗ ꯏꯟꯗꯨꯗꯨ ꯇꯞꯂꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯗꯨꯕꯣ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯃꯅꯦꯝ ꯑꯣꯏꯕꯤꯗ ꯌꯦꯡꯂꯛꯄ ꯉꯝꯗꯦ ꯄꯨꯝꯍꯦꯟꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄꯁꯤ ꯏꯃꯥꯅ ꯑꯗꯨꯝ ꯀꯠꯄꯤꯌꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯣꯏꯗꯕ ꯍꯩꯕꯤ ꯃꯤꯅꯗꯤ ꯀꯜꯍꯟꯕꯤꯒꯅꯨ ꯅꯆꯥ ꯄꯥꯝꯗꯦ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯂꯣꯝꯗ ꯏꯟꯗꯨꯅ ꯂꯥꯎꯍꯧꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯀꯔꯤꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯏꯟꯗꯨꯗꯣ ꯑꯃꯨꯛ ꯃꯃꯧꯗ ꯌꯦꯡꯂꯛꯏ ꯎꯏ ꯃꯌꯣꯜ ꯁꯅꯥꯅ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯅꯣꯟꯊ ꯃꯈꯨꯠꯇꯨꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯗ ꯆꯦꯠꯅ ꯁꯨꯔꯨ ꯅꯩꯁꯤꯟ ꯄꯥꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯏꯗꯨꯛ ꯀꯠꯄꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯅ ꯏꯁꯥꯏ ꯁꯥꯏꯅ ꯇꯥꯗꯨꯅ ꯂꯩꯕꯁꯤꯡꯗꯣ